Nuaiba Pausing Pizari, Noneda Housing Sariba World Highest Railway Bridge Asigi Akoibada, International Level Tourist Center Ama Thuba Matamda Sana Bahonaragani Haina, Manipuri Chief Minister and Birena Haikray. Tourism sector na miyoy kaya hingnabagi lambi oihalli haina, Manipur Tourism Forum gi founder President Dr. T.H. Davli na fongdokray. Lamdam asida sana khonabada natana hiram khudingmakta ani thokpagi hainabi leiriba si thadoksi haina, Youth Affairs and Sports Minister Let Pau Haukipna appeal tawkray. Amadi amukona lamdam asida leiriba luf amatagi mayokta leite, karigumba apunbagi saktamda singnarakpa singbudi lemna tharoi haina, Phairoijam Nando Luwangna cheksin wa thangkray. Kurumjari, Times of Manipur News Mideng Tabiri Basingbu Ngangum Priyana Taramna Okcha Bagaloina Pau Sandong Pijari. Noneda Housing Sariba World Highest Railway Bridge Asigi Akoibada, International Level Tourist Center Ama Thuba Matamda, Sana Bahonaragani Haina, Manipur Chief Minister and Birena, Nonegi Miyam the Thazba Pikray. Manipur Langaki Tourism Loisang Senduna Ngasi Nonegi, Longmai Grounda, Tourism and Jobs, a better future for all Haiba Timda. Pangthokiba the World Tourism Day lising ani taramapan gi thoramda athoiba mithunglen oikiba Chief Minister and Birena makataraduna hapta asigi manungda none asigi akoibada leiba prajamiyamda CMHT Ayushman Bharat amadi tongan ba schemes kinga mari leinaba official tharaktuna miyamda card sin yenthongnaba thorang lokhalagani haiki rajniti gi matangda paladuna Chief Minister na politician ama oiraga prajagi wakhal sukhan khanba ngamdaba politician kya leirambana lamdam asina awaba mayoknabani Aigi haiba wakal thado aga mayam gi thabak tawrabadata leibak ama nungaiba ngamgani state asida BJP na lengak sasan hek pairakpadagi lamdam asida ahongba kaya purakpa ngamle chahi ani makhai gi mamangda state asigi GDP rate asi chada ahungga 10.8 leiramba du ngasidi chada nipan yawba ngamle chatliba chahi asidadi sungsoi soidana chada tara yawba ngamlagani Manipur ki future tourism da lay lakadaba budget ta leidiba MLA hompu singi kendra khudingi tourist spot amamam semgatnaba honaragani Imphal da leiba MLA singi waina tourist singna leinaba hotel na chingba semgatnaba mathangi budget haplagani tourist spot hompu semgatlagani haiki Thauramadu Consumer Affairs Minister Karam Shyam TCML Chairman Dr. Sapam Ranjan Singh amadi Tamai constituency MLA Awangbau Niumai Sarugyaki Nat ki oiba jagoi isai ki aga loina na pangthokiba thauramadu nonegi akoiba khungang singi mihut singna tongan ba memorandum kya su khusinarki 2019 under the theme Tourism and Jobs, a better future for all. Now we have main aim of this to make the world free. Tourism sector na miyoy kaya hingnabagi lambi oihalli haina Manipur Tourism Forum gi founder President Dr. T.H. Davli na fongdorakray. Wafa masingasi maibam lot pachingda leiba Imphal Peace Museum da pangthokpa World Tourism Day gi thoramda fongdokibani. Manipur Tourism Forum na Manipur Sarkar gi Department of Handloom and Textile, MU gi Center for Entrepreneurship and Skill amadi India Tourism Imphal Office ka khusam naraga pangthokpa palan thoram aduda Handloom and Textiles ki Director Lamli Kamai MU gi MIMS and CESD ki Director Professor C.H. Ibohal Caesar Hospital and Research Institute ki MS Dr. S. Zugindro Manipur Tourism Forum ki President Ais Radhakrishna Sharma Susarugyaki Caesar Hospital Classic Hotel amadi MU gi Mahiroi Singh amadi Handloom gi lamda thabak tawriba nupi kyana thauramadu da sarukyaki Dr. T.H. Davli na haikibada ngasidi malemda thauramgi tourism gi maikaida mai kana onsilakli State asigi sunga sidi lamda masida tourism gi lamda ahongba kaya lakle masina miyoy kya thabak piba amadi hingnaba gi lambi oire mahausa gi oina leizaba fazaba mafam sing semgatpa yamna tangai fade haiki tourist saji adventure tourist warga de tongan ba category in lai re aduna taba sumda gi normal tourist hoy targa di moisi nungai ba gi lakpane pleasure lawruge nungai rugen lakpane the lambi port hole mayam marakta lambi yam phatta lakpada mai awabi ngakhtani aduna mai se amuk lamaga joni suna halakta bi pham le aduna sigum lambi thongi pham ji phagalan ba aduga tourist spot se hek yom matam da ju mafam da pifam thokpa amenities mayam si phajana dum piba tarutana nan thamba molan da ba
ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯇꯣꯏꯂꯦꯠꯀꯤ ꯀꯔꯤꯒꯤ ꯐꯤꯕꯝꯁꯤ ꯐꯖꯅ ꯊꯝꯕꯤꯔꯒꯗꯤ ꯇꯨꯔꯤꯁꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯗꯨ ꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯣꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯆ ꯔꯥꯙꯥꯀ꯭ꯔꯤꯁꯅ ꯁꯔꯃꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯤꯝ ꯍꯣꯡꯗꯨꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯥꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯨꯔꯤꯁꯀꯤ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯇꯨꯔꯤꯖꯝ ꯂꯥꯛꯄꯗꯒꯤ ꯅꯔꯁꯀꯤ ꯗꯤꯃꯥꯟ ꯑꯗꯩ ꯃꯄꯥꯟꯗ ꯖꯄꯥꯟꯗ ꯊꯥꯕꯒꯤ ꯈꯣꯠꯄꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯤꯡꯒꯠꯂꯛꯏꯀꯣ ꯕꯦꯆ ꯑꯃ ꯊꯥꯕꯁꯨ ꯍꯧꯔꯕꯅꯦ ꯁꯤꯖꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯕ ꯇꯨꯔꯤꯖꯝꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯣꯕꯁꯦ ꯃꯤ 10 ꯄꯤꯕꯗ ꯖꯣब ꯃꯤ 10ꯗ ꯇꯨꯔꯤꯖꯝꯅ ꯑꯃ ꯄꯤꯌꯦꯕꯀꯣ 10% of the entire international ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯖꯣꯕꯁꯤ ꯀꯩꯅꯣ 10%ꯁꯦ ꯇꯨꯔꯤꯖꯝꯅꯅꯦꯕ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯕꯅ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯇꯩ ꯑꯇꯩ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯝ ꯀꯟꯅ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯧꯕ ꯖꯒꯥ ꯇꯨꯔꯤꯖꯝꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯁꯤरिꯌꯁꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯁꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯅꯤ ꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSAꯅ ꯁꯤꯟꯗꯨꯅ ꯄꯟꯖꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 19ꯂꯛ ꯁꯨꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ 2018 ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯔꯤयाꯒꯤ ꯆꯨꯡꯖꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜड ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯐꯦꯁꯇꯤꯚꯦꯜ 2018ꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯑꯃꯁꯨꯡ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯄꯣꯂꯤꯇꯤꯛꯁ ꯆꯪꯍꯟꯒꯨꯝꯁꯤ ꯋꯨꯁꯨ ꯃꯁꯥꯟꯅꯒꯤ ꯃꯇꯥꯡꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯂꯩꯔꯤꯕ ꯋꯥꯐꯝꯗ ꯅꯧꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔꯗ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯋꯨꯁꯨ ꯃꯁꯥꯟꯅ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯄꯣꯔꯠꯁ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯤꯅꯕ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯇꯝꯒꯤ ꯃꯃꯜ ꯃꯁꯛ ꯈꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯂꯥꯏꯔꯤꯛ ꯈꯛ ꯇꯝꯕ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ ꯐꯪꯕ ꯉꯝꯂꯣꯏ इमुंगी लेकाइगी अमदी खुनाइगी कानगदब थबक थौरम कयादा सरुक यानबसु होनसी हाइकी मोइना यारेना रिकमेंड तौरक्ते दि स्टेट गवर्नमेंट असु रिकॉग्नाइज तौबा यादबा अदु थांग तागा वसु सिमदी स्टेट की यारे इंटरनेशनल की अम लेरे 2020 दा ओलंपिक तेसु पथोकनबा प्लान लेरे हाइबगी पाउसु लेरे अदुबो इंडिया की लेवल दा रिकॉग्नाइज तौदबई वाफम थंबीबदु थमोय सोकना ओजा अमना पनबीबदु ऐसु नुंगाइजदे ऐ इसामक तांग तरेता दिल्ली दा किरण रिजिजू गा उनबा चटकनी यारगदी अदु ममांगदा रिप्रेजेंटेशन अमा पिरो ऐनसु एगी साइड गवर्नमेंट साइड तगी प्रेशर पीगे पांगथोखिबा चैंपियनशिप सिंग अदुदा लमदम असिगी सानारोइसिंग सरुक याबग लोइनना मालेमगी मियामदा लमदम असिबु सक ताकपदा नतना मेडल किया लौरक्तुना लमदम असिगी माई पुरक्लिबने पाउगी मरकथना अतेंबा ब्रेक अमा लौजरी मैतै सिंगी पुवारीगा सागोनदुना लाक्लबा मफम अमा ओइरिबा सगोलबन थांगापातता लैरिबा द थांगापात रेस्टोरेंट एंड डिपार्टमेंटल स्टोर ngaihak awabu pothafam ama oibata natana restaurant manungda yaujariba inbuilt departmental store da adomgi household items sing su phangbiragani Veg amadi non-veg ki menu items sing na adom gi taste bud pu satisfy oihaliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat restaurant and departmental store. Mega Monsoon offer. Be a lifetime subscriber of Lamjingba Times daily newspaper at rupees 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Nupi ekhoigidi khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi khoi Chingnaningai oidre
ꯑꯩꯈꯣꯏꯒꯤꯗꯃꯛ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯀꯤ ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ब्रेक की मतुंगदा मयाबो अमुकन ताराम नोकचरी मखा ताबा पाव पिजरी ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुकोना लमदम असिदा लैरिबा लूफ अमतगी मायोक्ता लैते करिगुंबा अपुनबगी सक्तमदा सिंगनरकपा सिंगबुदी अमुकोना लेमना थारोय हाइना अमुकोगी नौना प्रेसिडेंट की थौगाई पुनबा वासक लौख्रबा फैरोइजम नंदो लुवांग फोंदोख्रै ngasi kwa kaithel da leiba organization asigi loisangda pangthokiba 13 suba lof asigi general body meeting amade lof asigi nauna khalaba fam pubasing wasak lobagi thoram ga mari leinana nando luwangna lamdam asida amukona safonglakpadagi apunbagi saktam kaidana bahona duna lakle mamang thak tagi ahal singna chana ramba kaya makhata na adumak chathaduna lamdam asigi apunbagi saktam ngakna bahona gani haiki akoi lamdam sida akoi gi handagi sogna akoi national language oidana amadi official language oidana leiding max da amka su oigdamani haibagi gara super imposition man ba wafam ma yawbasina khara illakpa gumba ma man basina masida miyam de priyan salama phawni aduna akoi masi yam kumne study tawjari aduga iroina namuk hojik mayam ga wafam mayam da mang da phong sana lariba naga framework issue gi matang sidi masi akoi hanana sahi kungi mamangdagi amukona masigi akoi chapcha phirep adum leijadana lojun lakjabani aduna akoi matang sidi yamna sensitive oiba issue mu oirabani na akoi hathu na natraga yam emotion na mang tharga natraga presumption da yumpham marga akoi yam kan hena akoi thabak tawroi wangangoi ngasigi thoram adu da saruk yakhiba amukogi hanagi president PH Devana India government na laibak asigi policy semba matamda awang nongpok lamdamgi yengde haibasi thengkhang kayada makhoina tokthorappa thabak thoram kayana mayek sengna takle awang nongpok lamdamgi miyamna yade haiba utuna kayarak hana iho hokiba kaya ngasisu India government na karisu na chungdana leiri yelhomi singi khongbul mut khigadra haina mi painari ba matam asida lamdam asigi CSO singna checksin na khong thangba matam oire haiki सिगुमगी वाकरुंगा कोई थोड़ा चाहिए वो हाल फसिदा ताकत तो मतलब तुझबनी ताकत चिप पड़ा तो इनको नया ना तो वो नमो दबा अदुगी तमजे को नया ना तो वो मन दबा नया चिंचे मसी अपन की पूरा तो नहीं बा अदु उनको जो कितने चिंगुना के ना तो वो मन ना बा अदु ताकत का से तो बता दोनों ना मक्को की फर्क तक ऐसे एजुकेटेड मेंबर मक्को है तो बा आई जगह mayam na sila be bang mayam na tangai thada sindo ai na be chap chara thaba pela pang ko ko na ro chu na ko mayam na mo ai yaw ne ai ko ba lamdam asigi sanaroi India legendary boxer Mary Kom na most admired woman in India gi ahan ba mafam kan bangam khrei Mary Kom na chada point taraga dasmit point taraga Chada taraga point kuntraga taruk fangduna mangzil thari Pondicherry Governor Kiran Bedi amadi Lata Mangeshkar na score mapan ga point nimfu ga taruk amadi mapan ga point kulhumdoi fangduna ani suba amadi ahum suba da leiri ngasi Sri Anu Mahaprabhu Sabait Samiti Organizing Committee na senduna Sri Anu Mahaprabhu Mandir Navadip Nadia West Bengal da ngasidagi hogduna October ama fawba numit mangani chupna pangthokadoriba chaniga kunmathoi suba death anniversary of Rajashree Baiga Chandra Thoram ngasi Manipur dagi lakpa tongan ba miyoi chatret romna saruk yaduna hodokrai Thoram adu da chief guest oikiba Manipur Food Industries Cooperative Limited ki Vice President K Sarat Kumar na malemda Manipur haina chawthokna leiriba si Rajashree Baiga Chandra na hona jamal nani Hauzik amatoina punsinduna aikhoigi culture asibo malemda hena masak khangananaba aikhoi masel amatoina punsinduna thabak tawminaba mathau tare apunbana pangalne punbu punsilabadi mitopna su amuk hana ayetpa piba ngamloi haiki September si tan internet consisting of wherever October kita nama power aku hana kami kudingi dari program Rajashree Baiga Chandra pamdaramba mahana hona zaman nangasi Manipur ko masakta ko matamda ekogi culture asina achawa thulang lok na achawa amam kalyarga pangthoi bedum culture di thoru kya pangthana sima kumaiba thoru pangthaiga october tanam Haukiba August ki tang taruk ki chawrak na yukpung taramathoi helakpa duaida kumbi setupur mayai lekai da leiba en surjit apokpa en chingkhu amasung mahaki machin manau singna hek yumthang nana leiba KH achau maitaibu mi hat thina hat khibagi mayokta semkiba JAC brutal murder of KH achau maitai gi JAC withdraw toba yaroi haina
Kumbi Kaithelda Kumbi Municipal Council gi Ward number 1 dagi 9 fawbagi manungda leiba miyamna public meeting tawduna warep lawkhrei. Mifamga mari lainana Kumbi miyamna JSC gi khongpham handokpa yaroi amadi mihatpagi imung manung amuk hana Kumbi da changlakpa yaroi haibaga loinana masida tholakpa khudingma Kumbi praja miyamna mangjil thana lepkani haiba warep lawki. Tungda Kumbi Kaitheldagi Kumbi Tera khong fawba rally chatluraga Kumbi Kaithelda amuk halaki. Rally aduda achau mihat ki semkhiba JSC tokpa yaroi mihat pa imung Kumbi da leiba yaroi haiba kholaw kya sumiyamna lawki. Lamyan ba Hizam Irawat ki chamaga kulumdoi suba mapok kumon palan thoramga mari leina nangasi Langthabal CPI Local Council na sinduna Langthabal haibok chingi koibada u chara kaya thakre thoramadu da saruk yakiba CPI Manipur State Unit ki Secretariat Member Nongthongbam Singajina Thabom ama chupna chatharakpa Lamyan ba Irawat ki kumol thoramgi saruk ama oina ngasi u chara sing thabagi khongthang asi lokhatpaga loinana Lamyan ba Irawat na pamjaramba wakhalon adu kharadang oirabasu matung inma ngamna bahotna bani haiki Sathara sumba janta Irawat ki thabum palon asida akhoi gi Langthapan khobum haibok sing aina khangnaba sidai sidai akhoi Langthapan Local Council CPI na sinjaraga ngasi gi janeta gi palanji ga mari leina u thabagi thoromachi pangthokjabani Mau Imphal Market Coordination Committee ga Kwakaithel Akham Laika Youth Club amadi singluk ka khusamna duna ngasi Kwakaithel Bazar da chayol asigi oina Mau Kaithel Phangkrei Mau dagi Kaithel Phamba lakhiba ichil inaw singna mamang dagi anauba pot sing purakhi miyamna Mau gi pothok sing pamna leinakhi Paugi marathana atemba break amaga sulokjari Watch out! Discussion on various issues of nation and global. Talking Point every day at 8 p.m. only on Times of Manipur. Tom TV. Starting from today. Don't miss it. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, first floor. Contact us at 9862 566601 or 0385 2452011. Authorized dealer, Kirloskar Gensets. Break imatungda mayambo amukha na taram nokcheri makhataba pau pijari Social Integrative Voice Association Siba Haingang Awang Laikai na sinduna ngasi Siba gi taramapan suba Foundation Day kam Irawat Day thoram ngasi pangthokre thoram adu da Imphal East District Police Station gi SP Hawizam Jogesandra and boy alias Rajendra amadi Ilangbam Chawbana mathang sitna Chief Guest of Honor amadi President oiki Lamyan ba Irawat ki mitam da miyamna haikat laikat tamba Sivagi founder singda khudol tambana amadi state level debate competition pangthokpana thoram adugi mapung oiba saktam oiki Tawdaba yadaba khoi lawdaba yadaba podo manung da solbox ama tawbu lawbiba mi kawdaba yadaba law horo da tawbiba system kedang semdok naidra di akoina laigidraba Irawat kayarak laikalagasu thanganjana ne kayarak laikalagasu akhoi ki system sina kumai ki system dana committee loina thamba ai isa semba kadaba laikai di homa corona semba nabdana kanam da laitaba pu panda boi targadi kayarak laikalagasu kayarak nainaragasu khap awon porpung ngamoi dha habi amon nangjabam ko leye adu sigumbi mifam sida akhoi nainabaga loina na homa corona ba akhoi isa na sansan dragadi ai samak sei yang kai handle nga ngai je panyam koire ohom to udri Thobal Battalion 9 Sector Assam Rifle na Headquarter IGR South ki medeng makhada Najang Village da free medical camp ama pangthokre camp adu da khunja samarom lemna layeng bagaloina na hidak langthak sing gen thoki amadi sanitation amade hygiene gi maramda akhang ahai singna wangang badu miyam da wakhal tahanki amromda Tulihal Battalion gi makhada Patsoi Company operating base na susinduna Lamsambi Village da National Skill Development Mission gi makhada awareness camp ama pangthokre hairi Optical neuropathy laina na maram oiraga mamit animak uba ngamdabana mima nadraba punsi mahing amada hingliba tera yengkhom leiraktage Sadopam Extenda ngasi St. Joseph Higher Secondary School gi Ben Service Union na masagi mayumda chatuna lupa lising kun gi mating pangkre
Tengbang Sel Kusina Baduda Sarugiakiba Association gi Secretary Ilangbam Inauchana Awaba Mayok Nariba Sadokpam Action da Association gi Maikai Angamba Mateng Pangbani Miyamna su Awaba Tarba Singda Angamba Mateng Pangbiu Haiki Si Sangai Prokda Leiba St. Joseph Higher Secondary School Students Band Service Union gi Makada Leiba Aikogi members singna angamba mateng khara pangnaduna hujitera yangkhom lekta leiba sadokpam action singogi bagi ana layengda mateng khardo ersu pangna ba haidana aikoi union gi side tegi ngasi asi mateng pangba laksabani hairiba mateng pangba asida aikoi gi union asigi makhada lebiriba aikoi union gi members sing punambo pusu akoi secretary gi side tegi thagatsari aduga loinana akoi now action gi anaba busu tuna pharpo oirasnu haidana akoi union gi maikai degi haijeri Bamon Laika Youth Club Yairipokna Senduna Tha Sigi Kunma Panda Club Asigi Ground da Pangthokadoriba Chamaga Kulumdoi Suba Irabat Ningsing Tharongi Mangoina Nangasi Bamon Laika Youth Club Yairipokna Bamon Laikai Maira Paibi Yaripok Police Station Yaripok ta Leiba Kuntaruk Suba Assam Rifles Yaripoki Fire Substation amasung Wangkhem Kendra gi MLA Megachandra ka khusam naduna nongmagi oiba social service camp ama pangthok minakre camp aduda Bamon Laikai Youth Club ki akoiba Yaripok Bazar Pukri amadi drain amadi Yaripok thongi saruk sing sitok chamthokpagi thabak chathaki maduda Yaripok Fire Substation na Fire Tender Wangkhem Kendra gi Honorable MLA Kaisa Megachandra na su JCB Forsan amadi tipper puthokpiduna mateng pangki ngasigi social service aduda saruk yakiba Bamon Laikai Youth Club ki General Secretary Sanjoy Hidamna Thasigi Kunmapanda Pangthokadoriba Lamyanba Irabot ki Chamag Kulumdoi Suba Irabot Ningsing Thoramga Mari Leinana Tongan ba Parikyada Mai Paklakraba Mahiroi Singda Khudol Tamduna Pungning Thogat Pagaloinana State ki Thakta Sangdamnaba Kaya Pangthokani Haiki Swachhata Hi Seba campaign gi saruk amoina ngasi Thoubal District Police na Thoubal DC amadi Thoubal Municipal Council ga khusam naduna Thoubal Police SP Office Police Station amadi outpost singda cleanliness drive chathakre campaign aduda Thoubal Police ki makok thongbo officer sing amadi personnel sing na saruk yabaga loinana amot akai sing Thoubal Municipal Council gi gari sing season aduna lokthokhi ngasi yukphongna khiba pause singda kari kari maroi ba paw yauribagi habado mayam puna mok khangminasi Lamjingba Times Adat School gi oja singda taruk suba pe piba yauna cabinet na warep kya lokre WII na Amur Falcon manga satellite radio tagging tawragani any gi manung hanjin ba mafam singda drone season aduna life saving drug yohan gadori Manipur nuclear medicine gi khudong chaba lehanaba RK Ranjan na pukhatkre CAB gi mayokta akan makhongjang sangsinna ba warep lokre Sangai Express Ganja thanaba gi thausil samna ba cabinet na khanakre Lamyanba Irabot Laikidabagi Humpuni Pan Subakumon Thoram Pangthokre Huyen Lanpao Samudra gi imai wangkhalakpa amasung Himalaya gi un mahi langthorakpana India gi city kayamarum ising thumjilakpa yana leire IPCC Ganja pambe legalize tawduna thahanaba cabinet na khanakre NCB NIA office sanaba lam lease the pinaba cabinet na lepnakre Nafif CAB gi mayokta Northeast State singda October 3 dagi khongjang sangsin ba hawragani Isel Express State Cabinet mifamna agenda yankhai taret khanaduna warep lokre plastic manghan bagi matang da Sisipurda workshop pangthokre Science exhibition yaithokle bike na thombada usop lakbi lekhidre Fagokta gi oja singna wakat mifam sathakre Sana Leibak Cabinet na Adat School gi oja singda taruk suba pay commission gi talop piba yakre Ganja license piraga thahanaba mathang cabinet ta khanaragani Amur Falcon manga October thada WII na tag tawgadori CAB gi mayokta khongjang sangsinaba warep nakre Pokna form Manipur da leiriba Adat School gi oja singda 6 pay commission gi talop pinaba cabinet na warep lokre MP Dr Ranjan na nuclear medicine facility lehenaba wafam pukhatre Amuba Piral Singkatuna Kongjang Sangsilli NRC gi matang da Delhi gi Ramjas College da nomigi oiba seminar fangthokre Naharul gi thaudang cabinet na ganja thabagi wafam khanakre yungang pusilakpagi excise duty ga stand from double dagi khara hangatna lawnaba warep lokre
Naga ge unique oiba history da yumpham oiraga solution purakadabani NSF. Baby Shana ge case CBI da sinagadabani haina mahiroi singna black best chetuna khongjang sangsin kre. Chief Minister N. Biren Saruk Yagani, Musu amade master ki literary amasung science mit loisin kre. Ireibak, Ganja legalize to no state cabinet na kanakre. At that college Ozasing 6 pay pibada yakre. College Ozasing the Teret Suba UGC pay scale PU haiduna sangsilakiba khongjang matam kharagi suspend to kre. Nuclear medicine ki khudong saba lehen binaba taksin kre. Aroibada maroiba pau amuka hana pijari. Noneda houzik sariba world highest railway bridge asigi akoibada international level tourist center ama athuba matamda sana ba hotnaragini haina Manipur gi Chief Minister N. Biren haikre. Tourism sector na miyoi kaya hingnabagi lambi oihalle haina Manipur Tourism Forum gi founder president Dr. T.H. Dudley na fongdokre. Lamdam asida sana khonabada natana hiram khudimakta ani thokpagi hainabi leiriba si thadoklasi haina Youth Affairs and Sports Minister Latpau Hawkim na appeal tawkre. Amadi amukona lamdam asida leiriba luf amatagi mayokta leite karigumba apunbagi saktamda singnarakpa singbudi lemna tharoi haina Khairoizam Nando Luwangna section wa thamkre. Hauziki wainadi Manipuri pau matang sida loisinjare mideng tabiri besingbo amuka hana khurumjari.